Real voice ta adom bu taram na amukan welcome to jabagan loina na lan ama amagi oiba news item se ayuk to oina thamjaragani maduna aingonda khara khudong chaje ngasi gi video matek asida thamjari Google Earth Mapta gi phangba Angakpa mafam manga khaki matangda prithvi ta Angakpa mafam kaya Angakpa jiba kaya lai haibase Google Earth Map na takthokre discover tawkre masing lak amdana lai haidi madugi manungda amani strange pentagram ase Masih Kazakhstan da fanglubani pentagram haise kachin mga yaw ba circle amuki manung dalay picture amani layak amani Kazakhstan gi mafam amada yamna chawni lamba thengnarubani pentagram ko ba layak ase jadu natraga black magic ki thabak yamna kanna sijinai investigation tawrabda khangki pentagon naibe area ase park amani amasung layak adumak uwa thajin kre masigi matang da hanglup tanjada officially karisuli prai phangde kanglup amanda di hairi masigi park asigi manungda matam amada soidana jadu gi thabak taw khiramgani amasung akiba thabak kaya haibati mi bu pali tawba mi gi mga kakpa saitan puja tawba mi jadu tawraga hat pa sina chingba practice taw khiramgani ngasi di mafam sida police ama amana guard tawduna thamli government ki maike digi wa amalonde Angakpa gi akiba mafam amani hairi Number 2, mysterious swastika shape. Swastika ki Angakpa sign asisu Kazakhstan da panglubani mi pongta da mafam amada Google Earth ki mating na urubani. Masigi swastika ki shape ase laibak semlambani amasung sathi le chawi. Scientists sing na masida research tawkre aduga hai riba swastika ki shape ase chahi lising ani mang da ki direct labani kanana karigi semlam khibono tharam khibono haibu ki reality khang bangamde swastika khang do matam amada ki jati kaya ki mi sing na laibak phabagi sign oina sijin na tuna lakli Kazakhstan da phangluba sathi na saukraba swastika ki shape ase kanana karigi saram khibono haibu si reply ngasi suletri Number 3 the river of blood natraga lake of blood igi path natraga turel Iraq city amalai madugi ming sadar kawi aduga masigi city sigi mapan gi saruk ta Google Earth Map na zoom tawduna yenglak patanjada turel ama ui madugi turel adugi portion ama blood color ni asum na hai area adugi mi sing mafam asida chatpagi permission laite mi sing na asum na su hainai matam amada lan wiki mafam asida maduda sikiba mi sing mafam sida langthakibani makoi gi ini natraga yam kraba mi sing mafam asida hatki aduga drain oina chentaraga I sing do turel asida tahanki asengwa maram kari no asisu khangdi adubu turel gi portion asidi I gi ising tana thalli Number 4 Prithvi ki ming ama atiada gi su uba Hamad bin Hamdan haiba nupa ase Abu Dhabi gini amasung sathina sen paiba miyoini billionaire ni mafam adugi royal family ga kharesu naknaba misakni mana magi ming Hamad ase bulldozer crane ama masijina duna samudra maya da lengoi to thokaga leiba hakna masi totsil-laga sahanki ihanki magi ming ase aduga magi ming asibu mayam mamangda prachar tathoki ming ase asukki matik chawi madudi Google Earth ki mating na satellite tagi uba phangki ming ase pak bana 1 km ni aduga sang bana kilometer 3 ni masigi tungda Hamad ki ming ase Abu Dhabi ti yamna salaki masidagi matam adugi ningthogi family gi pressure lak prakhangdi Hamad na hena ming chatkre Abu Dhabi da haiduna maudagi tritian da ki haini nomidang amada haiba ming ase muthat kirami Aroi boina number 5 akiba devil gumba amagi masak luda pleset ko ba America gi pakhang macha mana Google Earth yenglo bada chingthak amada yamna kiningai oiraba devil man ba mi amagi shape u khirami pakhang asisu madu urabada ki mana madu gi photo do lauraga social media da hapadagi viral oiki mi singna khangning bana research tonarki America gi police CID pumnamakna pawasi phangki amasung makoi su research tokiduna hai riba mafam asi target toraga makoina matubu thomgai khirami matung the next time yenglobada Google Map ta hari pora selairamdre manghan ki kari pot ki image no madunga si su khangbangamdri really amazing pot amani mato Angakpa ni akibani so thanks for watching